ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯔꯆꯟꯗ꯭ꯔ ꯁꯔꯃꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯁꯩꯑꯣꯜꯁꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯒꯤ ꯇꯣꯄꯤꯛꯁꯤ ꯅꯣꯠ ꯑꯦꯛꯁꯦꯞꯇꯤꯡ 10 rupees coin ꯍꯥꯏꯕꯗꯨꯗꯤ ꯃꯁꯤ ꯇꯁꯦꯡꯕꯗꯤ ꯇꯥꯕꯗꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯣꯏꯅ ꯊꯣꯛꯄ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯊꯣꯛꯇꯤ ꯊꯣꯛꯑꯕ ꯑꯗꯨꯒ ꯊꯥꯖꯕ ꯅꯠꯇ꯭ꯔꯒ ꯊꯥꯖꯗꯕ ꯍꯥꯏꯁꯤꯒꯤꯁꯨ ꯋꯥꯐꯝ ꯂꯩꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯆꯠꯅꯔꯤꯕ RBIꯅ ꯁꯥꯔꯀꯨꯂꯦꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕ 10 rupeesꯒꯤ ꯀꯣꯏꯟꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯃꯥꯔꯀꯦꯠꯁꯤꯡ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯗꯤ ꯊꯪꯒꯥꯜ ꯕꯖꯥꯔ ꯑꯗꯨꯒ ꯄꯥꯎꯅꯥ ꯕꯖꯥꯔ ꯃꯇꯦꯛ ꯑꯃꯁꯨ ꯌꯥꯎꯗꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯄꯣꯠ ꯂꯩꯒꯦꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅ 10 rupeesꯒꯤ ꯀꯣꯏꯟꯁꯦ 10 ꯆꯞꯄꯤ ꯂꯨꯄꯥ 10 ꯆꯞꯄꯤꯒꯤ ꯄꯩꯁꯥꯗꯨꯅꯤ ꯄꯩꯁꯥꯁꯤ ꯄꯤꯕ ꯀꯥꯟꯗ ꯂꯧ ꯌꯥꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯗꯨꯀꯥꯟ ꯃꯄꯨꯁꯤꯡ ꯀꯔꯤꯁꯤꯡꯗ ꯍꯪꯖꯕ ꯃꯇꯝꯗꯁꯨ ꯃꯣꯏꯅ ꯄꯤꯕꯗꯁꯨ ꯑꯇꯣꯞꯄꯁꯤꯡꯅꯁꯨ ꯂꯧ ꯌꯥꯗ꯭ꯔꯕꯅꯤ나 ꯀꯁꯇꯃꯔꯁꯤꯡꯅ ꯀꯟꯖꯨꯃꯔꯁꯤꯡꯅ ꯃꯁꯤꯒꯤ ꯂꯨꯄꯥ 10 ꯆꯞꯄꯤꯒꯤ ꯀꯣꯏꯟꯁꯦ ꯊꯥꯗꯔꯒ ꯄꯣꯠ ꯂꯩꯕꯁꯤ ꯃꯣꯏ ꯂꯧꯗꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯃꯁꯤ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯃꯁꯤ ꯆꯠꯅꯔꯒ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯟꯗꯣꯔꯛꯄ ꯔꯤꯌꯨꯃꯔꯁꯤꯡ ꯇꯧꯉꯥꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯤ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯇꯁꯦꯡꯃꯛꯇꯤ ꯆꯠꯅꯔꯤꯕ RBIꯒꯤ ꯁꯥꯔꯀꯨꯂꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ RBIꯒꯤ ꯁꯥꯔꯀꯨꯂꯦꯁꯟꯗ 10 rupees ꯀꯣꯏꯟꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏ ꯆꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯦꯟ ꯃꯥꯔꯀꯦꯠꯁꯤꯡꯗ ꯃꯁꯤꯒꯤ ꯀꯣꯏꯟꯁꯤꯡꯁꯦ ꯂꯧ ꯌꯥꯔꯛꯇꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯣꯞ ꯀꯤꯄꯔꯁꯤꯡꯅꯁꯨ ꯃꯈꯣꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯄꯣꯠ ꯆꯩ ꯂꯩꯕꯗ ꯃꯁꯤꯒꯤꯁꯤꯡꯁꯦ ꯆꯠꯅꯗ꯭ꯔꯕꯅꯤꯅ ꯃꯣꯏꯁꯨ ꯂꯧꯕ ꯉꯝꯕꯒꯤ ꯐꯤꯕꯝ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯖꯅꯕ ꯇꯥꯟꯖꯥꯅꯤ ꯂꯣꯏ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯒꯦꯁꯁꯤꯡꯗꯤ ꯑꯩꯒꯤ ꯒꯦꯠ ꯏꯊꯪꯗꯅ ꯐꯝꯕꯤꯔꯤꯕꯁꯦ ꯆꯕꯨꯡꯕꯝ ꯂꯤꯂꯥꯕꯟꯇ ꯔꯤꯖꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ SBI ꯑꯣꯐꯤꯁꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯦꯅꯤ ꯁꯥꯔꯀꯜ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩ ꯇꯥꯃꯣ ꯂꯤꯂꯥꯕꯟꯇꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯇꯥꯃꯣ ꯂꯤꯂꯥꯕꯟꯇꯒꯤ ꯑꯣꯏꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯦ ꯔꯥꯀꯦꯁ ꯃꯩꯍꯧꯕꯝ ꯗꯤꯔꯦꯛꯇꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯂꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔꯅꯤ ꯑꯩ ꯑꯣꯖꯥ ꯔꯥꯀꯦꯁꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯍꯦꯛꯇ ꯊꯪꯅ ꯐꯝꯃꯤꯟꯅꯖꯔꯤꯕꯁꯤ Phulchand Sharma President Consumer Club Manipurni ai oja Phulchand su taram nok sari ihan nam se oja Phulchand lakchap tai madudi Consumer Club Manipur gi President na moina swaida pot leiba lakpa consumer gi right ne morom thai consumer sina 10 rupees coin se mafam punamak ta India mafam punamak ta chatna diba aduga RBI gi makha da circulate tawba aduga 10 rupees coin se paiga lakpa da chatna di se angak pam di phau doi ni sam na kanda swai gi area se oja Phulchand kari pau tabi aduga karim kan consumer kari gi site gi wakal lakpa gumba leibra se hojiki oinati hojiki coil si gi matang da akoida consumers club ta wakal lakpa kholakpa di kesu thuda palaitri Toigo sung hauji 10 rupees amakak RBI na circulate tawdana masi chatnaba yare na Bharat pumbagi chatnaba matung sida nai dukan sing lawdaba haibasi masi yamna ngakpa taabada yamna nungaitaba wafam amanena lawjai adugi mathakta bu aina 10 rupees coil du phuraga chatlaga pot laibada phangdaba haibasi su consumer dugi right to mang bai tari aina pamiba potu aina thengna lobjeraga sina jaba phanghandabase masidi yamna chawba panis sevel oiba kanogi dukandar singsigi mawong haitari aduna masidi di action lawdom ne lawjei action haikanda masi immediately ngasidi sida discussion torne akoi masi ayam loi tanarani akoi bank ki tamo chuleng bere akoi Rakesh leiri adigi masigi impact ki hojiki discussion award se taba masigi intelligence team government ki lairang mani soidana adu gati masi market ta hojik tawriba posi karino masi chumbibra chumdabra haibadu investigate tawraga masi phadokpa ma haibadi khangdokpa karai dagi horokpa masi kumba toknga namara morakanda si phim se lakibno haibse khangdokpa matok ta gani aduga tuminna sumna sum silent spectator aboina yengal lebadudi swaise fajaroi baramni consumer gi right to chap chana matpagi film duni sum nare kanda aduga mendi chati chanaba loina bakta chanaba aduga Manipur gi sigi market main market sing gi chana daba film se kari dagi kamai oirak pano ise taseng na maswai se concern authority haibate maswai ni yengjanba mathau tani tumina yengbudunadi tumina yengal lebadunadi fajaroi maswai se da tauning badu yaba sanbueta sandoga ta yaba sandu khra ta chanabi amagi film da laksan base yam laibak thiba tangkang ni haibaduni aduga yes mendi aina ofam thamjaning bamna lupa 10 chatpi 10 rupees ki coin se poraga dukan dari lawdaba aduga consumer sing sigi mohogi leiriba phibam dugi khudong saba advantages lo haibatae madudi masi exchange amuk yadoini exchange se kamai yage da lupa 10 chapi piba aduga lupa 8 phangba 8 phangbai phim duni sam na ra kana hoji phogdu khoina ngarang nan bogdoina maroina thangan bazari kari phim jing uruk pasing che ojara case maroina mende
maswai se kari logi matung ina kari yengchen pa yaba karai ho ku thangjan pa yaba aduga menu na consumer moina karai ho wakat pa yabi film sing kare sing khara kupna thambe kanen khali aduga ojada ain sum yengjabada ujabada basics of Indian currency haibagi matang so oja khara nainara ku mali oja ahan bai si kamain thambininge aduga maruina hana market ta kaida chatlaga leibada pot lege to 10 rupees coin sinaraga aduga low ya da bi film se oja thengna bi rabara natraga hujik tari sin ihan hanba oidorida phibam sida ihan hanba reaction kai tabeninge masi ai adum tai adagi tabugi su mathakta akhoi gi marom pang singna haibada ai sumaina toroga osagi 10 rupees coin do ai shampoo thadaraga thamubuni mayam am peirega leire adu satadana awabu ode haina leibu tai matang sida aina thamdring mada 10 rupees coin je hojik India gi ayamara circulate tawrisi tongan ba makhal taraga mari neba Bharat Sarkar na ngasi phawbada akoi 2009 degina 2017 phawbada tongan masak ji 10 rupees coin ji 14 taramari sag 14 different coins di tongan ba matam gi commemoration gi adu gi adagi mem mogi matam gi antobugi sabduna maram oina hai basing asi hogi phawbada modi sana ribu ngaktani aduna mamang da su RBI na sumaina baraki mahum kharada 10 rupees coin lawdre khote na to ba kinda sinin rakta matamda moina notification miyam da khangna ba notification thoktana khotna adum lai si chana bani lawgadabani habise ada khoi manipur du yes no doubt hogi bo matam kharasida hariba kharamna lawba kharamne lawga dabi masi adum tawraga leibaduna tawi aduga lawba yadri ta sena moi chapchana khangdabadagi haidi tonga sanokpura monam odena maduna chumi haina khanbagumba adu oiramba ya haina khali adubu masi kari gumba da masi am sathiba offense amani akhoi gi kanuna Bharat Sarkar na saba asugumba coin the coinage eki makhada sariba su coin ama amasi accept of the ba masi chatabani hai lawroi haiba ase masi am sathiba crime amani aduna masi RBI na haiba mogi rules ki matung ina di asugumba coin ogera currency note ogera masi lawdaba masi chanadi na haiba masi singnabagi thaba ase masi sedition palu hairimni okay ID 124A IPC sedition aduna sedition gi charge mayuk na durim meba asumba paisa lupa tara sabi coinam lawru da ba habisi aduna masi karigumba asi thengna thogo matamda aina phari adudi IC gi kono suna no suna lobiro haina haibagi mahota karigumba da masi ai taseng na mana tori bata aran ba se mayuk na rage haigadi akhoi concern police station da FIR ama report ama lodge tawdai police na su hairiba coin lawdaba dukan da dugi mathakta akhoi FIR ama draw tawdina magi mathakta sedition 124A palaga ma bicha taruga jen thamata bani masini hojik leiba ani be ma han bigi oina thank you Phulchand Lilabanta aina baroina tamo se kuina SBI gi ko ina thabak tawbira ko officer mon le ko se kure tamo khonjum thengna jarak pada ado maroina tamo ihan ang khangjening si 10 rupees coin si accept tawdri hai bi ihan han ba reaction kamain thabininge aduga maroina masigi film se lakpu kanda bank tati tamon thengna bi bada 10 rupees coin se market tati low ya dramina bank ta chabun lakpa sindokpa onthopka lakpa film le bijala kamain thabininge dam Sarat masi wahang sila bank da hangada di natte but akogi society sila laiba mi ema waina masigi paukhum natta sigi maram sida koi su yauksil laktaba yadaba am leide actually coins lauba yadaba sigi kanosi yam no bunate nasagi thau mari gi maming dante si RBI de yawis man thobe press release 2016 gi November gi tarik kunda thoi manam thoi sina public taniko thori 10 rupees no coins hai laugadam ni logadabani hai sini ada asadi aine consumer club ke gi naunu pa dagi tabna akhoi gi praja sing se paisa low yadre haraga mathanda repent tawrga chati sikari ginos why consumer quite na ko police station singa tang thamgis consumer club asi koi mi bagi relationship build tawrine sino chatlaga paisa low yadre wahi ma ngasai
amabok tadi hai bese si kanagi maran hoidoina whose fault complaint tawdriba singdu ta lawba yadri haga tumina chakri du karigin ma mathenda anutab tawra chali kaigino go to the consumer court consumer forum da chalaga paam tang piridi consumer forum gisu action la kanina action soidana la kaneu ada bank da paisa on da dudi masidi customer amna porpa matam da paisa exchange so dudi masana tabani or magi account deposit tawrpani but where is asai ai no wa sarana hai 10 to 7 ratio da ko on badudi bank di madu mari laina dara mai lende tamo mai lende manung da taw manung da to ko illegal oina adigi ngasai gi khogi ozara Rakesh na hai budu 124A section IPC ko sedition A kase mase kyam chati ke live imprisonment PRE maramdi india government piba podama sigi mayok te leiba haibase haibadi mabu respect tok da bai mayok te leiri ne कोइन जो चन्ना दबा है से कोइन दुबु व्यवहार तो दबा है से इंडिया गवर्नमेंट ना पीबा एक अमदा इंडिया गवर्नमेंट के अगेंस्ट लान होबने लो सुयारी पुन अदना ngасai Sedition Act 124A im life in prison PRE ngасai manang ko police station na bada ko masi sige aina dukan phama aina paisa si lawdra ai ge against da akoi consumer haigadra client haigadra customer haigadra chatpio chatragadi ngasai local laga leiba pot ngasidi saratna akoi impact na thoraga semane khana naina ba haibase akoi ngasi dagi di ko sigi wafam sidagi di si khane ngai su leitring khale mit pangwiro open your eyes do your duty as a sidagi na khaninga leitre na kalle adu makata thab yari yam ngai ba topic ni miam su fazina tajo sunu aduna makadum chathase ba okay taw hojiki maru notice ma RBI gi notice ma thokpa 2016 da moi na mo han thokpa haidi 10 rupees ko sing chema kha ta na chana gi ni haibase madu masa gi sum tangkak nai na thoksaba notice oidora na traga karim kan da 2016 ga dwai su 10 rupees coin chana de ga haibagi phibam na maru mo kan da RBI ni intervene torok notice ta say rupees symbol coins on July 11 another coins okay July 2011 da thore adudagi di kamai to get mostly see ai wakal di RBI ne notice am thora gadi sigum bagi rumors yes not only in the state atopa to store biya atopa state de hoji adugi wadi tatret ngasi nauna puthoro ko yumfam da oiragadi in my state of Manipur yes ko da thori nina aduragadi masigi mana piri se public to piri even magi press release ne akoi ki public can continue to accept rupees to 10 coins as a legal tender RBI na as a legal tender mo na accept to godo bani to gon to si ai sinajaram ge hai hayang sometime matang sabam da technically ko koi miam su si share to bi thank you tamo oja Phulchand maru na main di consumer sing se po leiwa lak ko isam sam jabo praja ngak tani sam jamba public ngak tani lak pa paisa tu sanadri hairamina ningbam dikai durni paisa yam ba yam da bai se karim kan da lupa tarai si yam kora poni sitha nan da uradi lei dina ko ti thidon karai sakram no belu si boba aduga sanadri hairagadi ama khaktang ga pura lak puduri khangde khara yam na 10 rupees coin du pair la kai non bai je ga na ga sa taru lak puduri ningba yam kai du ni haijari ba number 1 hujik hangai ba kano se wang sing tholak pa haibate consumer club ki office se oja Manipur Imphal mai honda maswai sing se nungti gi dum hang ba jala aduga maroina consumer club lei ti ga su khang da ba jala hoji photo complaint lak da ba se oja maroina akhoi gi praja sing se masa gi phangam thokpa hak ki damakta lan theng na haibate lan budi masa oibe ba lan theng na ba gi sang si yam wat la sini hoji consumer club ki office se Imphal mai oni akhoi gi Friends office marak tani hai hujik luri si akhoi gi consumer sing si akhoi gi people sing si aware oyu haibse gyan taw khamin na sai bse machine ba yamna so problem je hujik hujik ki current sida akhoi na se awareness program ma tawsi haiba taragadi khamin na se tanami na sai bani workshop ma tawje tanami na khamin na tuini kai gumba topic amada se hujik ya ta paisa gi matang he tawr sine tawbu sida ꯑꯩꯈꯣꯏꯅ ꯇꯥꯕꯤꯌꯨꯔꯣ ꯍꯥꯏꯕꯁꯤ ꯃꯃꯟ ꯌꯥꯎꯔꯛꯇꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ
ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯇꯝ ꯀꯣꯟꯅꯗꯕꯅꯤꯅ ꯈꯪꯗꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯅꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯇ ꯂꯥꯏꯔ ꯆꯠꯈꯤꯕꯗꯒꯤ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯒꯤ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯇ꯭ꯔꯦꯟ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯁꯨ ꯑꯃꯗꯁꯨ ꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯇꯦꯡ ꯑꯃꯇ ꯊꯦꯠꯆꯟꯒꯦ ꯑꯩꯈꯣꯏꯒꯤ ꯕꯦꯅꯤꯐꯤꯠꯇ ꯂꯣꯏ ꯂꯩꯕ ꯁꯦ ꯑꯩꯅ ꯋꯥꯛꯁꯣꯞ ꯑꯃ ꯇꯧꯔꯦ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦꯅ ꯁꯨꯒꯨꯅꯨꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯛꯆꯤꯡꯗꯒꯤ ꯃꯤ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯂꯥꯛꯇꯣꯏ ꯃꯤꯁꯤꯒꯤ ꯚꯔꯥꯁꯤ ꯌꯥꯝ ꯆꯪꯉꯤ ꯚꯔꯥꯁꯤ ꯃꯥꯅ ꯄꯨꯊꯣꯛꯑꯒ ꯂꯥꯛꯄ ꯍꯥꯏꯁꯤ ꯃꯤ ꯑꯃꯅꯤꯒꯤ ꯋꯥꯅꯤ ꯃꯤ ꯆꯥꯝꯃꯗ ꯑꯃꯅꯤ ꯈꯛꯇꯒꯤ ꯋꯥꯅꯤ ꯑꯇꯩꯗꯨꯗꯤ ꯚꯔꯥꯗꯨ ꯄꯤꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯋꯥꯛꯁꯣꯞ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯤ ꯌꯥꯎꯗꯦ ꯌꯥꯎꯅꯤꯡꯗ꯭ꯔꯦ ꯁꯤꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯉꯥꯡꯕꯗ ꯁꯛꯄꯗ ꯃꯔꯩ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯔꯦꯝꯁꯤꯡ ꯉꯥꯡꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯁꯟꯕ ꯁꯦ ꯂꯨꯄꯥ 10 ꯄꯨꯔꯒ ꯑꯩ ꯄꯣꯠ ꯑꯃ ꯂꯩꯌꯨ ꯌꯥꯗꯦ ꯁꯤꯗ ꯀꯔꯤꯒꯤ ꯗꯨꯀꯥꯟꯗꯥꯔꯁꯨ ꯀꯔꯤꯒꯤ ꯂꯧꯗ꯭ꯔꯤꯅꯣ ꯍꯥꯏꯕꯁꯤ ꯍꯪꯕ ꯉꯝꯗ꯭ꯔꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯛꯏꯁꯦ ꯌꯥꯝ ꯁꯦꯡꯕꯗꯤ ꯁꯤꯅꯦꯕ ꯑꯗꯨ ꯃꯉꯣꯟꯗ ꯀꯩꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯔꯨꯔꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯃꯃꯩ ꯅꯦꯠꯄꯗꯧꯅ ꯍꯧꯗꯣꯡ ꯃꯃꯩ ꯅꯦꯠꯄꯗꯧꯅ ꯆꯣꯡꯈꯠꯂ ꯈꯣꯠꯀꯗꯧꯔꯤꯅꯦꯕ ꯁꯤꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯏꯟꯁꯦ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤ ꯀꯩꯅꯣ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤ ꯀꯩꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯈꯪꯕꯒꯤ ꯗꯔꯀꯥꯔ ꯑꯩꯈꯣꯏ ꯀꯩꯊꯦꯜꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯑꯃ ꯈꯜꯂꯒ ꯂꯩꯖꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯒꯤ ꯁꯛꯇꯤꯗꯨ ꯌꯥꯎꯖꯗ꯭ꯔꯗꯤ ꯃꯥ ꯀꯃꯥꯏꯅ ꯇꯧꯅ ꯃꯤ ꯑꯣꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯁꯤꯅꯦꯕ ꯂꯨꯔꯤꯁꯦ ꯑꯗꯨꯅꯅꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯣꯏꯜ ꯂꯨꯄꯥ 10 ꯄꯤꯕ 10 ꯆꯞꯄꯤꯒꯤ ꯀꯣꯏꯜ ꯑꯃ ꯄꯨꯔꯒ ꯃꯥꯅ ꯆꯠꯂꯒ ꯄꯣꯠ ꯂꯩꯕꯗ ꯗꯨꯀꯥꯟꯗꯨꯅ ꯂꯧꯗ꯭ꯔꯒ ꯃꯥꯅ ꯄꯣꯠ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯂꯨꯄꯥ 10 ꯆꯞꯄꯤꯁꯤꯡꯁꯦ ꯂꯨꯄꯥ 3 ꯇꯥꯔꯒ ꯂꯨꯄꯥ 3 ꯂꯧꯕꯤꯒꯦ ꯍꯥꯏꯁꯦ ꯁꯤ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯕꯗ ꯑꯩꯈꯣꯏꯁꯤꯡꯁꯤ ꯏꯜꯂꯒ ꯆꯠꯈꯤꯕꯅꯦꯕ ꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯀꯝꯄꯦꯜ ꯇꯧꯔ ꯆꯠꯂꯦ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯍꯥꯏꯗꯤ ꯌꯥꯎꯁꯜꯂꯒ ꯆꯠꯂꯦ ꯍꯥꯏꯕꯅꯤ ꯆꯨꯝꯊꯣꯛꯀꯦ ꯈꯟꯗ꯭ꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯂꯨꯄꯥ 10 ꯆꯞꯄꯤ ꯄꯨꯔꯒ ꯂꯩꯕ ꯂꯥꯛꯄꯗ ꯂꯧꯗꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯃꯥ ꯏꯕꯦꯟ ꯑꯩꯈꯣꯏꯒꯤ ꯑꯊꯥꯞꯄꯗ ꯂꯥꯛꯄꯒꯨꯝꯕ ꯈꯪꯖꯗꯕ ꯈꯣꯠꯆꯗꯕꯒꯨꯝꯕꯗ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦꯕ ꯑꯩꯅꯀꯣ ꯑꯗꯨꯒ ꯑꯈꯪꯕ ꯀꯥꯡꯕꯨꯗꯗꯤ ꯈꯤꯇꯪꯁꯨ ꯀꯩꯅꯣ ꯇꯧꯒꯗꯧꯕ ꯃꯥꯜꯂꯤ ꯃꯣꯏꯁꯨ ꯈꯔ ꯌꯦꯡꯉꯒ ꯇꯧꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯀꯩꯅꯣ ꯀꯝꯄ꯭ꯂꯦꯟꯁꯤ ꯍꯧꯖꯤꯛꯐꯥꯎꯕ ꯂꯥꯛꯇꯦ ꯃꯁꯤ ꯇꯥꯁꯨ ꯇꯥꯗꯦ ꯉꯁꯤ ꯏꯝꯄꯦꯛꯅ ꯍꯧꯗꯣꯛꯄꯤꯔꯀꯥꯟꯗ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯤꯅꯦꯕ ꯁꯛꯀꯤꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯣꯖꯥ ꯐꯨꯜꯆꯥꯟ ꯏꯃꯥ ꯏꯕꯦꯟ ꯍꯣꯏ ꯏꯃꯥ ꯏꯕꯦꯟ ꯈꯔ ꯈꯪꯖꯕ ꯋꯥꯠꯄ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯔꯤꯒꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯣꯏꯕꯅꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯝꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯣꯖꯥꯅ ꯄꯟꯕꯤꯕꯗꯨꯁꯨ ꯑꯗꯨꯝ ꯌꯥꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩ ꯏꯁꯥꯃꯛ ꯂꯨꯄꯥ 10 ꯆꯞꯄꯤ ꯀꯣꯏꯟꯁꯦ ꯂꯧꯔꯒ ꯃꯁꯤ ꯂꯧꯔꯒ ꯑꯩꯅ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯒꯦꯅ ꯊꯥꯗꯕꯁꯤ ꯗꯨꯀꯥꯟꯁꯤ ꯂꯧ ꯌꯥꯗꯕ ꯄꯥꯟ ꯗꯨꯀꯥꯟꯅꯤ ꯏꯁꯝ ꯁꯝ ꯗꯨꯀꯥꯟꯅꯤꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯅꯟ ꯂꯣꯀꯦꯜꯅ ꯐꯝꯕ ꯗꯨꯀꯥꯟꯅꯤ ꯂꯧ ꯌꯥꯗꯕꯁꯦ ꯑꯩꯅ ꯀꯔꯤꯒꯤ ꯂꯧꯗ꯭ꯔꯤꯅꯣ ꯑꯩꯁꯦ ꯀꯣꯏꯁꯟ ꯇꯧꯖꯕꯅꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯕꯥꯕꯨ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯃꯤꯉꯣꯟꯗꯒꯤ ꯂꯩꯕ ꯀꯥꯟꯗ ꯃꯣꯏꯁꯨ ꯂꯧꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯂꯧꯕ ꯉꯝꯖꯗꯕꯅꯤ ꯁꯤꯅꯤ ꯃꯥꯅ ꯈꯨꯝꯃꯛꯏꯕ ꯄꯥꯎꯈꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯟꯗꯤ ꯍꯜꯂꯛꯑꯕ ꯇꯧꯕꯇꯕꯨ ꯆꯠꯄ ꯀꯥꯟꯗ ꯊꯦꯡꯅꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯣꯖꯥ ꯊꯣꯛꯂꯛꯄ ꯌꯥꯕꯁꯤ ꯁꯤꯒꯤ ꯂꯨꯄꯥ 10 ꯆꯞꯄꯤ ꯂꯧꯕ ꯌꯥꯗꯕꯒꯤ ꯑꯆꯧꯕ ꯊꯣꯛꯂꯛꯄ ꯌꯥꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗꯀꯣ ꯂꯨꯄꯥ 10 ꯆꯞꯄꯤ ꯀꯣꯏꯜꯁꯤ ꯋꯦꯠ ꯈꯔ ꯂꯩꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ 10 ꯆꯞꯄꯤꯁꯤ 100 ꯐꯥꯔꯛꯄꯗ 1000 ꯔꯨꯄꯤꯁꯀꯤ ꯑꯩꯒꯤ ꯄꯥꯛꯁꯤꯗ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯄꯥꯛꯁꯤꯁꯤ ꯆꯜꯂꯣꯏꯗꯣꯏꯅ ꯍꯥꯏꯖꯔꯤꯕ ꯁꯤꯒꯨꯝꯕꯒꯤ ꯄꯨꯔꯒ ꯆꯠꯄ ꯑꯗꯒꯤ ꯊꯝꯖꯤꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯈꯣꯏꯗ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯗꯒꯤ ꯉꯁꯥꯏꯒꯤ ꯔꯨꯃꯔꯗꯨꯒꯤ ꯇꯥꯏꯞꯇ ꯔꯨꯃꯔ ꯑꯣꯏꯅ ꯃꯁꯤ ꯆꯠꯇ꯭ꯔꯦ ꯃꯁꯤ ꯂꯧꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯀꯩ ꯁꯨꯝ ꯇꯧꯕꯗꯤ ꯃꯊꯪ ꯁꯨꯝ ꯆꯠꯅꯈ꯭ꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯁꯨꯝ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯈꯟꯖꯩ ꯑꯩꯅ ꯈꯟꯖꯕꯗ ꯑꯗꯨꯋꯥꯏꯐꯥꯎꯗ ꯑꯗꯨꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯣꯏꯊꯣꯔꯛꯄ ꯃꯗꯨꯃꯛ ꯌꯥꯕꯒꯤ ꯃꯗꯨꯃꯛꯅ ꯍꯦꯛꯇ ꯆꯠꯇ꯭ꯔꯦ ꯀꯥꯏꯅ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯇꯧꯔꯒ ꯇꯧꯕꯗꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯟꯗꯦꯕ ꯉꯁꯥꯏꯒꯤ ꯃꯗꯨ ꯊꯝꯖꯤꯟꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯗꯨ ꯃꯥꯅ ꯂꯧꯁꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯊꯦꯡꯅꯖꯔꯦꯀꯣ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯔꯗ ꯁꯨꯝ ꯇꯧꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯅꯤꯄꯨꯔꯒꯨꯝꯕ ꯄꯤꯛꯈ꯭ꯔꯕ ꯀꯩꯅꯣꯝ ꯈꯛꯇ ꯇꯧꯔꯛꯑꯕꯅꯤꯅ ꯑꯗꯨꯅ ꯃꯁꯤ ꯄꯣꯠꯁꯤ ꯆꯠꯂꯤ ꯆꯠꯇꯦꯁꯤꯁꯨ ꯑꯩꯈꯣꯏ ꯕꯦꯡꯒꯤ ꯇꯥꯃꯣꯁꯨ ꯌꯥꯎꯕꯤꯔꯦ ꯃꯁꯤ ꯑꯥꯔ ꯕꯤ ꯑꯥꯏꯅꯁꯨ ꯈꯔ ꯑꯗꯨꯝ ꯈꯪꯒꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯟꯖꯕꯗꯀꯣ ꯃꯁꯤꯒꯤ ꯀꯣꯏꯜꯁꯤꯡꯁꯦ ꯑꯩꯅ ꯂꯨꯄꯥ 1000 ꯔꯨꯄꯤꯁꯀꯤ ꯀꯣꯏꯜ ꯄꯨꯔ ꯆꯠꯄ ꯑꯁꯤ ꯈꯥꯎ ꯑꯃ ꯂꯣꯏꯅꯗꯣꯏꯅꯦꯕ ꯈꯥꯎ ꯌꯥꯜꯂ ꯆꯠꯄ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ 1000 ꯔꯨꯄꯤꯁꯀꯤ 500 ꯔꯨꯄꯤꯁ ꯑꯅꯤ ꯄꯨꯔ ꯆꯠꯄꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯇꯣꯏꯅꯦꯕ ꯅꯥꯟꯅ ꯈꯥꯎ ꯑꯃ ꯌꯥꯟꯗ꯭ꯔꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯈꯦꯠꯅꯕꯗꯨ ꯂꯥꯛꯄ ꯑꯗꯒꯤ ꯗꯨꯀꯥꯟꯁꯨ ꯃꯥꯅ 10 ꯆꯞꯄꯤꯗꯨ 100ꯈꯛ ꯊꯤꯔ ꯄꯤꯈꯤꯕꯗꯨꯗꯒꯤ ꯀꯣꯏꯜ 10 ꯀꯣꯔꯥ ꯇꯧꯔ ꯊꯤꯕꯗꯨꯒ ꯑꯗꯨꯒꯨꯝꯕꯒꯤ ꯈꯦꯠꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯄꯥꯝꯅꯔꯛꯇꯕ ꯄꯣꯠꯁꯤ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯖꯩ ꯄꯥꯝꯅꯔꯛꯇꯕ ꯑꯣꯏꯔꯛꯄꯗꯒꯤ ꯃꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣꯝ ꯁꯟꯗꯣꯛꯑꯒ
ꯆꯠꯅꯈꯤꯕꯗꯒꯤ ꯑꯃ ꯁ꯭ꯋꯥꯏꯗ ꯉꯁꯤ ꯑꯃ ꯉꯥꯡꯅꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯅ ꯉꯥꯡꯅꯕ ꯂꯧꯕꯗꯤ ꯂꯧꯒꯗꯕꯅꯤ ꯂꯧꯕꯗꯤ ꯂꯧꯗꯕꯗꯨꯗꯤ ꯎꯕ ꯅꯨꯡꯉꯥꯏꯇꯦ ꯂꯨꯝꯃꯤ ꯀꯥꯏꯅ ꯂꯧꯗꯕꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯁꯝꯅ ꯌꯥꯔꯣꯏ ꯍꯥꯏꯔꯀꯥꯟꯗ ꯗꯨꯀꯥꯟ ꯐꯝꯕ ꯏꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯀꯟꯖꯨꯃꯔꯒꯤ ꯌꯥꯏꯐꯅꯕ ꯑꯗꯨꯒ ꯀꯟꯖꯨꯃꯔꯒꯤ ꯍꯛꯇꯨ ꯁꯤꯡꯅꯕ ꯌꯥꯕ ꯐꯤꯕꯝꯗ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯄꯣꯔꯛꯄ ꯀꯥꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤ ꯑꯣꯖꯥ ꯔꯥꯀꯦꯁ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ 10 ꯔꯨꯄꯤꯁ ꯀꯣꯏꯟ ꯑꯦꯛꯁꯦꯞ ꯇꯧꯗꯕꯒꯤ ꯗꯨꯀꯥꯟꯒꯤ ꯑꯃ ꯂꯩꯔꯦꯀꯣ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯃꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯒ ꯂꯨꯄꯥ 10 ꯆꯠꯄꯤꯁꯤ ꯃꯤ ꯑꯃꯅ ꯄꯨꯊꯣꯔꯛꯑꯒ ꯄꯤꯕ ꯀꯥꯟꯗ ꯃꯥ ꯃꯤꯒꯤ ꯂꯥꯛꯏꯕ ꯑꯣꯟꯊꯣꯛ 10 ꯔꯨꯄꯤꯁ ꯀꯣꯏꯟ ꯄꯥꯏꯔꯒ ꯂꯥꯛꯏꯕ ꯅꯨꯄꯥꯗꯨꯅ ꯂꯨꯄꯥ 7 ꯄꯤꯗꯣꯏꯅꯤꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯁ꯭ꯋꯥꯏꯁꯦ 30% ꯒꯨꯝꯕꯒꯤ ꯃꯥꯏ ꯀꯩꯅꯣꯗꯨꯅꯤ ꯃꯥꯅ ꯃꯥꯡꯉꯒ ꯑꯣꯟꯗꯣꯔꯤꯁꯦ ꯑꯗꯨꯋꯥꯏꯒꯤ ꯄꯣꯠꯇꯨꯗ ꯑꯩꯅ ꯈꯟꯕꯗ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯊꯣꯛꯁꯤꯒꯤ ꯍꯥꯏꯕ ꯇꯥꯏ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯊꯣꯛꯁꯤꯒꯤ ꯔꯤꯌꯨꯃꯔꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯑꯃ ꯃꯁꯤꯒꯤ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯄ꯭ꯂꯁ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯦꯟ ꯑꯣꯏꯅ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯂꯣꯅ ꯏꯟꯇꯔꯚꯤꯟ ꯇꯧꯕ ꯌꯥꯕ ꯑꯦꯔꯤꯌꯥꯁꯦ ꯌꯦꯁ ꯀꯝꯄ꯭ꯂꯦꯟꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗꯗꯤ ꯇꯧꯔꯛꯇ꯭ꯔꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ प्रजाꯁꯤꯡꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯍꯣꯏ ꯊꯕꯛ ꯆꯤꯟꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯑꯣꯟꯈꯠꯂꯒ ꯍꯪꯕꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯇꯟꯕ ꯃꯥꯌꯣꯛꯅꯕ ꯇꯟꯕꯗꯩꯅꯤ ꯈꯪꯗꯦ ꯀꯝꯄ꯭ꯂꯦꯟ ꯐꯥꯎꯗꯤ ꯂꯥꯛꯇ꯭ꯔꯤ ꯍꯥꯏ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯒ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯅ ꯁꯝꯊꯤꯡ ꯂꯥꯏꯛ ꯁꯨ ꯃꯣꯇꯣꯒꯨꯝꯕ ꯑꯃ ꯊꯧꯗꯣꯛꯁꯤꯃ ꯂꯩꯔꯤ ꯍꯥꯏꯔꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯂꯧꯈꯠꯄ ꯌꯥꯕꯒꯤ ꯌꯦꯡꯁꯤꯟꯕ ꯌꯥꯕꯒꯤ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯗ ꯂꯣ ꯑꯣꯐ ꯗ ꯂꯦꯟ ꯀꯔꯤ ꯂꯩꯒꯗꯒꯦ ꯁꯤꯅꯦ ꯑꯣꯖꯥ ꯃꯁꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅ ꯗꯥꯏꯔꯦꯛ ꯀꯩꯅꯣꯁꯤꯒꯤ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯩ ꯃꯃꯥꯡꯗ ꯂꯩꯕ ꯀꯩꯅꯣ ꯐꯤꯕꯝ ꯈꯤꯇꯪ ꯊꯝꯖꯒꯦ ꯄ꯭ꯂꯤꯖ ꯒꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯦ ꯄꯩꯁꯥ 10 ꯆꯠꯄꯤ 5 ꯆꯠꯄꯤ ꯃꯌꯥꯝ ꯂꯩꯔꯝꯃꯤꯀꯣ ꯑꯄꯤꯛꯄ ꯀꯣꯏꯟꯁꯤꯡ ꯁ꯭ꯃꯣꯜ ꯀꯣꯏꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 30 2011ꯗꯒꯤꯗꯤ ꯂꯨꯄꯥ ꯑꯃꯒꯤ ꯃꯈꯥꯗꯨ ꯃꯁꯤ ꯂꯤꯒꯦꯜ ꯇꯦꯟꯗꯔ ꯑꯃ ꯑꯣꯏꯔꯔꯣꯏ ꯃꯁꯤ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯆꯠꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯈꯥ ꯑꯝꯇ ꯆꯠꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯗꯨ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯏꯆꯝ ꯆꯝꯕ ꯀꯃꯟ ꯃꯦꯟꯁꯤꯡꯒꯤ ꯀꯩꯅꯣꯗ ꯂꯨꯄꯥ 10ꯗꯣ ꯁꯤ ꯆꯠꯇ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯑꯣ ꯅꯍꯥꯟꯃꯨꯛ ꯃꯈꯥꯏ ꯆꯠꯇꯕꯗꯨ ꯑꯗꯨꯃꯥꯏꯅ ꯆꯠꯇ꯭ꯔ ꯃꯥꯜꯂꯦ ꯁꯤꯁꯨ ꯀꯥꯏꯅ ꯍꯦꯛ ꯂꯥꯟꯅ ꯊꯥꯖꯈꯤꯕ ꯑꯗꯨꯝ ꯃꯁꯤꯃꯁꯨ ꯑꯣꯏꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯍꯩꯅꯕꯤꯁꯦ ꯃꯁꯤ ꯂꯩꯔꯛꯇꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯥꯗꯣꯔꯤꯕ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯁꯤꯡ ꯑꯁꯦ ꯃꯁꯤꯅꯁꯨ ꯀꯝꯄ꯭ꯂꯦꯟ ꯍꯦꯛ ꯇꯧꯕꯒ ꯔꯦꯗꯤꯂꯤ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠꯇꯨ ꯇꯥꯔꯒ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯗꯕ ꯃꯁꯤꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯝ ꯇꯥꯁꯜꯂꯩꯕ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ RBIꯒꯤ ꯔꯤꯖꯥꯔꯚ ꯕꯦꯡ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯕ꯭ꯔꯥꯟꯆ ꯑꯣꯐꯤꯁ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯂꯩꯔꯤꯕꯁꯦ ꯃꯣꯏ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯦꯟꯁꯤ ꯆꯦꯟꯖ ꯂꯩꯇꯦ ꯑꯗꯨ ꯂꯩꯇꯦ ꯑꯗꯥ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯗꯤꯜ ꯇꯧꯔꯤꯁꯤꯗꯤ ꯅꯪꯒꯤ ꯀꯣꯏꯟ ꯅꯨꯡ ꯑꯩꯈꯣꯏ ꯗꯤꯜ ꯇꯧꯗꯦ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯑꯁꯄꯦꯛ ꯈꯔꯅꯤ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤ ꯍꯥꯏꯔꯛꯀꯅꯤ ꯇꯧꯁꯨ ꯇꯧꯗꯦ ꯃꯣꯏ ꯑꯗꯨ ꯇꯧꯗ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯃꯣꯏ ꯃꯇꯣꯝꯗ ꯂꯩꯕꯅꯤ ꯃꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ प्रजा ꯑꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯁꯤ ꯀꯔꯃꯆꯥꯔꯤꯁꯤꯡꯁꯦ ꯃꯣꯏꯁꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯊꯦꯡꯅꯔꯤꯕꯅꯤ ꯑꯗꯣ ꯃꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯅꯕ RBI ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯑꯣꯐꯤꯁꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯛꯄꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯗꯨ ꯁꯥꯔꯀꯨꯂꯦꯠ ꯇꯧꯗꯅ ꯃꯣꯏ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯤ ꯃꯣꯏ ꯋꯦꯕꯁꯥꯏꯠꯇ ꯑꯞꯂꯣꯗ ꯇꯧꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ RBIꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯤ ꯆꯪꯉꯒ ꯁꯔ ꯊꯤꯔꯨꯕꯅꯤ ꯑꯗꯨꯒ ꯀꯃꯟ ꯃꯦꯟꯁꯤꯡꯅꯗꯤ ꯊꯤꯗꯦ ꯑꯗꯣ ꯃꯣꯏꯅ ꯇꯧꯔꯒꯗꯤ ꯁ꯭ꯋꯥꯏꯗ ꯈꯕꯔꯒꯤ ꯈꯨꯠꯊꯥꯡꯗ ꯀꯔꯤꯗ ꯀꯔꯥꯗ ꯃꯌꯥꯝꯗ ꯈꯪꯅꯅꯕꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯃꯣꯏꯒꯤ ꯇꯧꯔꯤꯕ ꯅꯨꯡꯇꯤꯒꯤ ꯊꯕꯛꯇꯨꯒꯤ ꯃꯊꯛꯇ ꯑꯗꯒꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃꯅ ꯀꯩꯗꯧꯒꯤꯕꯨ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯀꯣꯏꯟꯁꯤ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯑꯇꯣꯞꯄ ꯑꯁꯄꯦꯛ ꯑꯃꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯀꯣꯏꯟ ꯍꯥꯏꯗꯤ ꯂꯨꯄꯥ 1 ꯆꯠꯄꯤ 2 ꯆꯠꯄꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯆꯣꯏꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯤꯊꯥꯏ ꯄꯤꯕ ꯑꯗꯨꯝ ꯆꯠꯅꯕꯤ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯩ ꯃꯇꯥꯡꯁꯤꯗ ꯑꯩ ꯄꯨꯁꯟꯖꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯅꯤꯄꯨꯔꯗ RBIꯒꯤ ꯔꯤꯖꯥꯔꯚ ꯕꯦꯡ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯣꯏꯒꯤ ꯑꯣꯐꯤꯁ ꯑꯃ ꯂꯩꯔꯒ ꯀꯔꯦꯟꯁꯤ ꯆꯦꯟꯖꯇꯨ ꯂꯩꯇꯕꯅꯤꯅ ꯁ꯭ꯇꯦꯠ ꯕꯦꯡ ꯑꯃꯁꯨꯡ UBI ꯃꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ RBIꯒꯤ ꯃꯊꯧꯁꯤ ꯇꯧꯏ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯀꯔꯦꯟꯁꯤ ꯆꯦꯟꯖꯀꯤ ꯁ꯭ꯇꯣꯔꯦꯖꯀꯤ ꯊꯕꯛꯁꯤ ꯃꯣꯏ ꯇꯧꯏ ꯈ꯭ꯋꯥꯏ ꯑꯅꯛꯄ RBIꯒꯤ ꯍꯥꯏꯔꯒꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯁꯤꯅ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯥꯒꯤ ꯔꯤꯃꯤꯇꯦꯟꯁ ꯁꯨꯝ ꯊꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯩꯁꯥꯗꯣ ꯗꯤ ꯀꯔꯣꯔ ꯑꯁꯨꯛ ꯂꯩ ꯑꯃ ꯂꯩ ꯍꯥꯏꯔꯒꯁꯨ ꯃꯗꯨ ꯉꯝꯅꯕ ꯊꯥꯔꯦ ꯑꯗꯨ ꯊꯥ ꯃꯇꯝꯁꯤꯗ ꯄꯩꯁꯥ ꯑꯆꯣꯏꯕ ꯀꯣꯏꯟꯁꯤꯡꯁꯦ ꯃꯁꯤ ꯊꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗꯗꯤ ꯄꯨꯔꯛꯄ ꯌꯥꯗꯕꯅꯤना ꯃꯊꯛꯇ ꯄꯨꯔꯛꯄꯗ ꯈꯤꯇꯪ ꯋꯦꯠꯀꯤ ꯀꯔꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯈꯤꯇꯪꯈꯛ ꯄꯨꯔꯛꯑꯦ ꯑꯗꯨꯁꯨ ꯆꯥꯡ ꯅꯥꯏꯅ ꯖꯤꯔꯤ ꯊꯥꯖꯤꯜꯂꯛꯄ ꯅꯠꯇꯕ ꯈꯤꯇꯪ ꯊꯥꯔꯛꯄꯅꯤꯅ ꯀꯣꯟꯅꯗꯕꯒꯤ ꯑꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯂꯩꯕ ꯃꯁꯤ ꯀꯣꯛꯅꯅꯕ ꯂꯝꯕꯤꯗꯤ ꯈꯛ ꯍꯣꯠꯅꯗꯕ ꯃꯣꯏꯁꯨ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯨ ꯌꯦꯡꯕ ꯃꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯨꯗꯤ ꯀꯣꯛꯅꯕꯗꯤ ꯍꯣꯠꯅꯗꯕ ꯑꯁꯤꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯗꯤ
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯣꯛꯅꯅꯕ ꯃꯈꯣꯏꯗꯒꯤꯁꯨ ꯏꯟꯇꯔꯚꯦꯟꯁꯟ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯅꯁꯨ ꯁꯨꯃꯣꯇꯣ ꯀꯦꯁ ꯂꯧꯈꯠꯇꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯑꯗꯨ ꯂꯩꯔꯦ ꯑꯗꯥ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯣꯏꯅꯁꯨ ꯈꯔ ꯇꯧꯕꯤꯔꯒꯗꯤ ꯄ꯭ꯔꯖꯥꯁꯤꯡꯗꯁꯨ ꯈꯔ ꯑꯦꯋꯦꯔꯅꯦꯁꯁꯨ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯅꯝꯗꯅ ꯆꯠꯅꯍꯟꯗꯕꯁꯦ ꯃꯁꯤ ꯀꯣꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯩ ꯊꯦꯡꯛ ꯌꯨ ꯑꯩ ꯇꯥꯃꯣ ꯂꯤꯂꯥꯕꯟꯗ ꯂꯥꯛꯆꯕꯁꯦ ꯇꯥꯃꯣ ꯑꯩ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯆꯔꯒꯦ ꯇꯥꯃꯣ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ब्रेक मतुंग येंबिरिबो पुनमकपु अमुकन तराम नोक्सरी तामो लावंता मेन ओइना आइन तामो हंजनिंगबसे मरम ओजा फुलचान गिसु अदुगा ओजा राकेश सिसु कोइन से पामनदबा कोइन से सुमाइना पुबद खोपद वाबा खोटपगी एरिया सुदुम लुमकपन मरम ओरकांदा इवन समटाइम ट्रांसपोर्टेशन तवरसु लुम्बनिना ट्रांसपोर्टेशन करी खुदोंचादब खोटब मयामा थेंगरकपा अदुगा आइडिया मयाम शेयर तौबिखरे तामोद इन खंजनिंगसी मस्वाइना चनदबगी एरिया से तामो चप चाना हाइबो नत्रसु मसी करीदगी ओरकपो याबजानो अदुगा another question is which is the right body to intervene with the situation masigi situation level situation da khwaidagi right body se kanano intervene inan to ning bose tam to bu yaba sir akogi resource person ani haibo kodam chumme okay aran bom everything is right adaga not accepting coin not only the 10 rupees coins accept of the bhai se except of the Remido, he's become a criminal. How the as part of 124A section A IPC, Sina Logi the Lajagas. Quite a Marui, but cause the Kadai the Torques in it. Yam somebody go. Yam somebody. I quay Manipur labor me, Ama Oina. Coins in Shiver and Shitabra, I have one Silakadrina. Coins in Chirikanda, I demand like a doing it. Go into I pick house the coin, hop upon the boina, coin sickadai shiduino. I know if I like the coins, I have to put some coin in my wallet. See what I'm saying? My angry wallet, the coin came yaur give. Ozani Yorumbe, I the yaut. Sarkish Yorumoy. That is the cause. Coin do nung shirakanda, coin do give value kangakanda, coin do give the Maktama lepakatuin. Hosik chat there is a quick coins. Shane Haragadi, Binky Manungi Wadi, Haidupadi Yadi. But nobody demands the coins. Atoba Bing Mayami Mui the coin Tamjan Laga later, Bay. Coins a quick demand of day. Coin nungshide, coin chanadi. As I quickly in our habit, mitai hapagado. Kadu mitai, coin kadu, coin piro hay kaduin. Lupani sapi ko halakad of the mitai on a halaga, I haram alizo, I know coin nungshida vine. Coin nungshirakan the sigi watox, soto to glow, coin give value. Arangasagi exchange over yaba yadaba load of the mafamna matamna. I give resource person may am all our authority mapam na matam na lakane but quite a marudi mayam de hero ay quite a han hose again maram the ina already I didn't say jagaduri mininago I have to love the coin first coin do cannot of the sigumba pochi toro coin with the rubber kadogi nan coin logri kaino ka do ngana hera ne a quick coin say important with the Nushidava Adunani. So my point is let us love the coin. Let us use the coin. Then everything will settle. Let us demand the coin. Yes. Mithai pirak palogum se. Yes. Aduga lupa tara kungi pot lerga achoy haningai letre manga tara gi keno ka hapsalak pusior manga gi se tum haningai letre tum choingam manga hapsalak gadoi ne aduga sa su sa da bida tum purikho da sai pethu ga dum leidoi ni sa heng sa gi kan yim kan de cha ba ya de phim ni sam sam tare kan yes yam chubo ne we neglected coin nungsibagi chatnabi hainabi che thadok pa kuire maduna ni dukan sing sina karim kan da
पोट लेब कांदा लुपा मंगा चपी से अचोइब लेत्रे हारगा मिठाई हापचलगदुरसे आई डिमांड तौम थोई डिमांड तौद पिबम थोई अदना कोइन हाना नुक्सिसी कोइन बु नुक्सिरदी स्वाइगी प्रॉब्लम सिंग से सम नारे कांदा सोप तौसगी बा पोने नेग्लेक्ट तौबुदन मरम ओर कांदा हुजिक्ति सना दबदौना मोरम दारदि सनाद्रे का हारसु इम्पैक्ट से मदुग इम्पैक्ट से लेतबदन तोरपोइ फिमदुने नुक्सिसी फ्रिखाउद कईदे कोइन हाप वालेट कोइन हाप यो तामोन ngasi ningjeng pire kanda yam pai modwai do sum nungsidana hapim ni sam dare kanda haidi kai tare paisa sangdori mi gain khalaga na hoi hoina khangjarak pada ba hapim ne hap kra dine hai kaya pi lupa traba tu pi di lupa ama chapi du tawrga di दुकानदार ना चुकुदोंग चाबा लररोय अदोंगी पैसा सु मिठाई ओलरोय पामदा मिठाई ओलरोय हेबनी सम नारे कांदा जा फुलचान स्वाइगी एरिया समरोय नै हुइक लाक्सनिंग से फर्स्ट हाफ सिमा कराइदे थोलकप याबा खोपै नेनेजरे अदुगा मरोयना मस्वाइगी पोसे इना मरोयना कंज्यूमर क्लब की साइट तगी स्वाइ सिंगसे कंज्यूमर खोइगी केनो सिंगसे कंज्यूमर क्लब की मणिपुर की साइट तगी करी करी तव याबा कंप्लेन लाक्तबदुना लाक्तरेको अदु कंप्लेन दु अमरोम दा हाडी होय कंप्लेन तरक्तोय मरम मयाम दु लेदे लेरंगनी कोई प्रजा सिंग करी सिंग मरोयना हुजिक ngasa yam phajaba yamna maram chaba maram su tawo lilabatan pothore khoi कोइन नुंगसी गिदब कुइरे कोई कोइन की डिमांड तौदब कुइरे कोइन नुंगसीबा सी हौसी हाइबदी की एरिया याम फजबा एरिया ने पैसा मसा मसा दु नुंगसी हाइ नुंगसी हाइबनी सम नारे कांदा क्रिकेट ता हारगा 4 गुम्बा 6 कई गुम्बा येबदु ngakta penthokनो मसा मसा रनमम तंगनी दंग सेनबदो हयेंग होरेन काउंट तौरतोने एट एंड ऑफ द गेम हाइबी एरिया दुनी सम नारे कांदा पैसा मसा मसा सिंग नुंगसीद्रगा अचौबो पाइबे रो हाइबी एरिया दुनी कंज्यूमर क्लब ना कराइ होबो तो याबा लाइक अवेयरनेस प्रोग्राम को पांथोप यादोर नत्रगा कंज्यूमर क्लब की साइट तगी खबर करीगा मस्वाई चनदबगी पाव खोई ताब फंगे कायना हाप यादोर कमेंट तब यागे सिन अदुदि अखोई ngasiदी नॉलेज लेजरम अदुमदि सोइदना इलाने खनजै होय हुजिक लुरिसे हुजिक कोयल नुक्सिबसे पैसा सोइब नुक्सिबसे अखोई पैसा सोइब उगिदबसे कुइरे पैसा सोइबगी मतंगदनी अखोई मणिपुरदा नन मणिपुरी अमना ममिंग लेखथ्रिसे पैसा सोइब आदिगी पोरगा योमि मतंग सिगी प्लेटफॉर्म से जो इम्पैक्ट टीवी जगह से अखोई ममांग की सही 2018 दा कोयल की मतंग दा फमिनगी माले कोयल से पुरकपदा मसिगी एरोप्लेन की कनो से भाड़ा से पुबंगमदबा खोतबगी मतंग दा आरबीओ की ऑफिशियल अमन फोंदोपिरम लेखरे कोयल से अखोई मतिक जाना लोबंगमदे हाइबगी पोलमा ममांगी 2018 की डिस्कशन दा अदा हुजिक लुरिसी 10 रुपीस की कोयल लौ यादबा की केस अमा अदुगा दुकान सिंग पोट लैरुब मतमदा पैसा अचोइबा हंतोकपा ngамदबगी प्रॉब्लम अमा अनि नि हुजिक लैरिस कोयल 10 रुपीस की कोयल पिरुबदा लौदबगी अमा 10 रुपीस की कोयल लौदबा हाइबसिदी मसिदी आइनगी वांगबदनी मदुदी दंदी फुमम थे ngасai नैनेरे नंबर 2 दा कोयल पैसा लुपा चपी अनि चपी सिगी कोयल सिंसी अखोइदा क्या मरांग काइन लेरगे हाइबी क्वेश्चन सिन जुलाइ अरना अखोइना अखोइगी युमदसु कोयल लेते आइगी युमदसु आइगी पर्स दा कोयल हाप फुगाउदा कोयल हापनब कोयल लेते दुकान दजु हनबिरक्ते कदाइदगी कोयल थोलागा अखोइना कोयल सि नुक्सिदुइ नुसिनिदा आइना पैसा हलु हाइबजन मान हाइदुनबा आइदी पैसा निङाइ लेते सोइबा पोसी असोइ पुबे लौबियो हाइदुनि माइ राइट ने आई पैसा पीबियो नंग नौनिंग बलौ हो आई नंग हंदब सुएब हाइबदी यारोय अरु नंग पामगदी आइदी पैसा सि कोयल तो लेजदबनि ना सोइब लेजदबनिना नंग सिदगी नंग मखेट हपचौरा मिठाई हपचौरा सि पुबियो हाइदुनि सिने सिगी मरक्तने हुजि लेनै पोसे अरना हुजिक्ति कमाइ तबेदा कंज्यूमर सिंगसि पोट लैरि मी सिंगसि पैरालाइज ओइरे पैसा सोइबगी सिगी निंजंगिद्रेबा तामोन से ताकपीगिबदो बैंक की तामोन ताकपीगिबदो तामोन लिनापतन ताकपीगिबदो कोयल से नुक्सीबसि मांगरे मथंदा करिगिनो हाकंदा मसु उटलदब नमरम ओइदा हाइबदि कोयल लेतेब इफानदा कोयल लेरगदि अखोइ करिगि नुक्सिरुइदो अदुगा होय सिदा खितंग संगतपनि जेंबा याम लै अखोइ कनोसि बजेट लेतब फैमिली अमने अखोइ मणिपुरदा लैरिबा फैमिली से आमना फैमिली बजेट लेतब बजेट लेरगदी कोयल की डिमांड से सुइ लेगेन खले मरमदी आई खोइ आइना तोलो लुपा लिसिंग कुंथ्रा चाबा आइना आइगी इचा नुपा अहुम पोपदा इचा नुपा अममना लुपा लिसिंग निपान निपान तरे तरे पीबा खोंगु अमुम तोंगनेबा
फ्रिट अमदा लुपा क्या पीगे अदगी कइनो अमदा जिन अमदा लुपा क्या पीगे अदगी घड़ी अमदा लुपा क्या पीगे टेलीफोन अमदा लुपा क्या पीगे सी येंगदना तौरिनेब सिगी बजेट लेट्रिनेब सिगुम बजेट लेतब मी म्याम सिना पिक थलमिना मागी कोयल लुपा अमा अनिगी पोतुदी कछु लेट्रेब मसिगी कइनोसु अवेयर सु ओइदब अदुगा याम सेंगबदि मसि अवेयर ओइररोयब अखोइना तंबीबा मा चंगेब इनबा मा चंगे मोइसिंगसे सिगुम अमा लैये सिगी पोछि तौबिगदबनि सि पोछि तौमिनसि हाइबा पोरम चंगेब ग्यान तानबा मा नत्रगदि हाइरिबा कोयल नुंगसिबगी पोतसे मसि सुमदाप थोखिनेब अदु हुजि हिते येंगसिने कइनोसिंगसिदा मणिपुर हेता कोयल बराबर हाइदो थंबियुने करिगी कोयल नुंगसिर ओइदोनो कोयल न पिक थनेब मा आई लुपा 10 पी 9 पी पोम ले लुपा 2 तोलो हंतोपिरोब आई कोयल गाय हुंदोकदोइनो हुंतोय लैगनेब मसिदी अखोइगी लैरिबा बैंक सिंगसिना कोयल सिंगसि सप्लाई पीदबदगी हाइरिबा प्रॉब्लम से थोलइनेब अना सिगी सी कराइदगी उमरे yung yetagi gada masagi budget lektabase family budget lektabase budget lebe family lektrabne huji nungai tamam te yawti jum adu na ye gadi makarai pisa logdori kyam nungai ge ba adu masana masa yengdaba adigi anga amne lupa lising kun mutha pi phol ma pai ba family na mon mai ahum lebe do loi pai lengna ma kadai ri sa happy ba kadai digi tuition ge pisa pi de ba ngam ngam ai na khoi leiriba kan manipur leiba khoigi budget to semdok tramina apik pa coin gi apik pa paisa gi apik pa currency gi value sing do sum yaurok tabagi maramam su oidaba nate aduga men oina coin se ugi dabadagi coin nungsiba mangki ba ma natragana coin se maroina akoina thawoi dabadagi coin se sum thawoi dabadagi coin mangki ba ma tawol labanta kamai kai thaminingi da maroina bank sing da enough coin si पैसा सुइब सिंग चले तब जाला तामो नतगना डिमांड तो तबदगी मांग गिब जाला सबाइते बैंक त सलोइस let us not go to the bank ओके पैसा सर्कुलेट तौगदम सर्कुलेट तौद्रगदि somewhere अखोइ शैम्पूदा दम लेरमनी शैम्पूदा लेरिबा कोइन जो केरु सिजनतगी ai sam sam पोनी को अखोइ हैना बिनेबो शैम्पूदा थादबिस पैसा हिबसि सर्कुलेट तौरका थोरकदोइने कनागुम्बा मना करा मागी खुदोंग चाबा येंगा थमजंगगदि सर्कुलेट तौरे मैम ने हुजि वहांगा मांगे कोइन के मरी ले लिसिंग नि चपी उद्रे धमा लेरमगनि सर्कुलेट तौदबो वा कोइ जो सर्कुलेट तौबिउ सिदगी हे गुवाहाटी योबदो को गुवाहाटी योबदा आई फेकाउ जे कोइन पिक थलने जे बेंग सप्लाई ते सर्कुलेट तौबदुनि अदगी वालेदना नॉट इट इज बैंक इन द गवर्नमेंट अदगी मसाई भरा ओखै ओजाना हाइबिब्रेम चुम्बे भरा त पुइदो भरा दो अखोगी रेस्पोंसिबिलिटी नते इट इज रेस्पोंसिबिलिटी ऑफ द रिजर्व ऑफ इंडिया मरमदि पैसा म सर्कुलेट तौरना बा कनो तौरना बा सदि मागी मथौने अहम पुथोपा दिना तोंगा मदिन अदना आइना हाइजनिंग बदि यस उद्रे से अखोई युमद लेबा आई फिकाउ ngasi को ngasi ai chekhrगा सरसु हापियो कोइन खर तौबियो कनो तब कोइन पीबीओ कोइन ले मफम कोइन दम हलकने मा लेथ्रेदि अखोइना पीदरि कायदे बेंगना नते आइन मरमदि दुकानदार द लेबा पैसा दुदि ही कैन नॉट कम मान मारि बिजनेस तब द माय मागी तबदना रोटेशन अखोइना पिथोका पेशन तबसिना सर्कुलेशन अदना नसागी कोइन लेते हैना लोबसु लानगनि उद्रमनि लेते हैना हाइबसु चुमगनि बट कोइन इज इनफ कोइन इज देयर मासे आई कई हाइतारे अहल मोइना को कोइन ले हेसिदे हाइ कोइन कदाइ लेगे दि सिगी फॉर्म नतबदा आई तौबिउ we have enough coins not only in the bank each and every household the coin jam lay coin ji puthok tab dune circulate to sange asi potani ngasagi lai di 10 rupees coin 10 rupees coin se am nakshan nar ka doine koi demand to si dagi se mathang taur ka doine ngasi 10 rupees ta we arbianes thwe koi wajana so hai gre aina su khangja bada sedition case lai sina tongan ba kaino amane मथन चचगदब पैसागी सर्कुलेशन से मथन चचगदबने कनाना सुइनसिन बेयारोय तौरक्तर कांदने बर लो लाकदुस अदना let us use the coin पुथोपिरो लैरमगनि आइसु लेहो
ꯁꯔꯛꯀꯤꯁꯨ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯏꯁꯨ ꯂꯩ ꯄꯨꯊꯣꯛ ꯂꯦꯇꯦꯁ ꯉꯁꯤꯗꯤ ꯇꯧꯍꯧꯁꯦ ꯁꯔꯀꯨꯂꯦꯠ ꯇꯧꯁꯦ ꯑꯗꯨꯒ ꯄꯩꯁꯥ ꯗꯨꯀꯥꯟꯗꯁꯨ ꯑꯩꯈꯣꯏ ꯄꯩꯁꯥ ꯑꯆꯣꯏꯕ ꯊꯥꯗꯕꯒꯤ ꯍꯩꯅꯕ ꯍꯩꯅꯁꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯜꯂꯛꯄꯁꯨ ꯆꯞ ꯆꯥꯅ ꯂꯧꯁꯦ Yes. ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ 10 ꯔꯨꯄꯤꯁ ꯀꯣꯏꯟ ꯆꯠꯅꯗꯦꯒ ꯍꯥꯏꯕꯗꯣ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯤꯒꯅꯨ ꯀꯔꯤꯒꯤ ꯆꯠꯅꯔꯣꯏꯗꯣꯏꯅꯣ RBIꯒꯤ ꯃꯈꯥꯗ ꯇꯦꯟꯗꯔ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ Yes, 10 yes, ꯔꯨꯄꯤꯁ ꯀꯣꯏꯟ ꯆꯠꯅꯗꯕ ꯂꯧꯗꯕ ꯍꯥꯏꯁꯦ ꯃꯁꯤ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯗꯟꯗꯤ ꯐꯪꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤ ꯑꯣꯖꯥ ꯔꯥꯀꯦꯁ ꯑꯩ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯑꯩ ꯉꯁꯥꯏ ꯁꯨꯝ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯅ ꯁꯨꯝ ꯑꯣꯖꯥꯅ ꯊꯦꯡꯅꯕꯤꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯕꯦꯡꯛꯇꯒꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯌꯥꯝꯒꯤ ꯁ꯭ꯋꯥꯏꯒꯤ ꯇꯣꯛꯉꯥꯁꯤꯅ ꯔꯤꯃꯔꯁꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯕꯦꯡꯛꯇꯁꯨ ꯂꯧꯗꯣꯏꯕ ꯐꯤꯕꯝ ꯑꯣꯖꯥ ꯊꯦꯡꯅꯕ ꯖꯥꯠꯂꯥ ꯆꯠꯂꯨꯕ ꯀꯥꯟꯗ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯃꯔꯨꯑꯣꯏꯅ ꯑꯥꯏꯟꯁꯦ ꯈꯨꯠꯇꯗꯤ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯝꯗꯤ ꯑꯗꯨꯝ ꯍꯥꯏꯅꯗꯣꯔꯤꯕꯅꯤ ꯂꯨꯄꯥ 10ꯒꯤ ꯀꯦꯁ ꯍꯥꯏꯁꯦ ꯂꯨꯄꯥ 10 ꯍꯥꯏꯁꯦ ꯑꯄꯤꯛꯄꯒꯤ ꯋꯥꯐꯝꯗꯨ ꯅꯠꯇꯦ ꯄꯩꯁꯥꯒꯤ ꯚꯦꯂꯨ ꯌꯥꯝ ꯋꯥꯡꯕ ꯅꯠꯇ꯭ꯔꯒ ꯋꯥꯡꯗꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯇꯧꯕꯁꯨꯡ ꯃꯤꯑꯣꯏꯕ ꯗꯨꯀꯥꯟꯗꯥꯔ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯎꯠꯂꯛꯏꯕ ꯃꯥꯒꯤ ꯆꯠꯅꯂꯣꯟ ꯆꯠꯇꯨꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤꯁꯦ ꯂꯨꯄꯥ 10 ꯈꯛꯀꯤ ꯅꯠꯇꯕ ꯁ꯭ꯋꯥꯏꯗ ꯑꯥꯏꯟꯒꯤ ꯀꯔꯤꯒꯤ ꯃꯇꯦꯡꯗ ꯀꯔꯥꯏ ꯐꯥꯎꯕ प्रजासिंग कैसिंग खितंग ज्ञान तामिननबा अखोइसु खितंग ज्ञान लौजौगे सिने ओजा लोइचलकपसे ꯑꯩ ꯃꯁꯤ ꯃꯇꯥꯡꯗ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯗ ꯈꯤꯇꯪ ꯈꯦꯠꯅꯔꯒ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯕꯦꯡ ꯑꯃꯗ ꯆꯠꯂꯒ ꯑꯩꯅ ꯀꯣꯏꯟ ꯈꯔ ꯄꯥꯝꯖꯩ ꯍꯥꯏꯔꯨꯕꯗ ꯂꯩꯇꯦꯅ ꯍꯥꯏꯌꯦꯕ ꯃꯣꯏ ꯑꯗꯨꯝ ओके ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯥꯔꯀꯨꯂꯦꯠ ꯇꯧꯔꯕ ꯀꯣꯏꯟꯗꯨ ꯑꯩꯅꯕꯨ ꯂꯧꯔꯗꯤ ꯁꯤ ꯑꯩꯅ ꯀꯣꯏꯟꯗꯨ ꯂꯨꯄꯥ 5,000 ꯂꯧꯔꯨꯔꯦ ꯂꯨꯄꯥ 2 ꯆꯠꯄꯤ ꯃꯗꯨ ꯑꯩ ꯍꯌꯦꯡꯗ ꯖꯔ ꯁꯤꯟꯅꯅꯦꯕ ꯑꯩ ꯑꯗꯨꯝ ꯑꯗꯨ ꯂꯧꯐꯝꯗꯨ ꯂꯩꯇꯦꯕ ꯃꯣꯏ ꯄꯤꯔꯛꯇꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯇꯩ ꯚꯥꯔꯠꯀꯤ ꯑꯇꯩ ꯖꯒꯥꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯟ ꯗꯤꯁꯄꯦꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯒ ꯊꯝꯃꯦꯕ RBIꯅ ꯑꯩ ꯂꯨꯄꯥ 10 ꯀꯩꯅꯣ ꯊꯥꯖꯤꯜꯂꯒ ꯑꯩ ꯂꯨꯄꯥ 2 ꯆꯠꯄꯤ ꯊꯣꯔꯛꯑꯣ ꯇꯣꯔꯣ ꯇꯥꯔꯛꯄ ꯑꯗꯨ ꯊꯝꯃꯤ ꯑꯗꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯀꯣꯏꯟꯒꯤ ꯗꯤꯄꯣ ꯀꯥꯎꯟꯇꯔꯒ ꯍꯥꯡꯉꯦꯕ ꯃꯣꯏꯅ ꯄꯦꯀꯦꯠ ꯇꯧꯔꯒ ꯁꯦ ꯂꯨꯄꯥ 100-100ꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯄꯤꯅꯅꯕꯒꯤ ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯩꯇꯦꯗꯣ ꯑꯗꯨ ꯂꯩꯇ꯭ꯔ ꯐꯥꯎꯕꯁꯨ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯚꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯀꯣꯏꯟꯒꯤ ꯗꯤꯄꯣꯠꯁꯦ ꯃꯣꯏ RBIꯒꯤ ꯀꯩꯅꯣ ꯃꯇꯨꯡ ꯏꯟꯅ 3,784 ꯁ꯭ꯃꯣꯜ ꯀꯣꯏꯟ ꯗꯤꯄꯣꯠ ꯂꯩ ꯍꯥꯏꯔꯤꯃꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯎꯔꯤꯃꯦ ꯃꯁꯤ ꯗꯤꯄꯣꯠꯁꯦ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯀꯣꯏꯟ ꯈꯤꯇ ꯂꯧꯖꯒꯦ ꯍꯥꯏꯕꯗ ꯔꯦꯗꯤꯂꯤ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯗꯦꯕ ꯔꯦꯗꯤꯂꯤ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯔꯕꯗꯤ ꯃꯁꯤ ꯑꯗꯨꯝ ꯁꯥꯔꯀꯨꯂꯦꯁꯟꯁꯤ ꯂꯩꯅꯤ ꯁꯦ ꯈꯨꯗꯝ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯟ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯄꯤꯛꯄ ꯀꯣꯏꯟꯁꯤꯡꯁꯦ ꯑꯗꯨꯝ ꯐꯖꯅ ꯁꯥꯔꯀꯨꯂꯦꯠ ꯇꯧꯔꯝꯃꯤ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯀꯩꯅꯣꯁꯤ ꯃꯁꯤꯒꯤ ꯁꯄ꯭ꯂꯥꯏꯁꯤ ꯍꯦꯛꯇ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯤꯜꯂꯛꯑꯕꯗꯤ ꯂꯨꯄा 500 ꯆꯠꯄꯤꯗꯤ ꯌꯥꯝ ꯂꯩ ꯕꯦꯡꯛꯇ 500 ꯆꯠꯄꯤ ꯑꯦꯅꯤ ꯇꯥꯏꯝ ꯂꯧꯔꯨꯕ ꯌꯥꯏ ꯑꯗꯨꯝ ꯄꯤ ꯃꯣꯏ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯀꯣꯏꯟꯗꯤ ꯂꯩꯇꯕꯅꯤꯅ ꯄꯤꯗꯦ ꯑꯗꯨꯅ ꯃꯁꯤꯃ ꯏꯅꯞ ꯁꯄ꯭ꯂꯥꯏꯁꯤꯃ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯕꯦꯡꯛ ꯃꯃꯤꯡ ꯍꯥꯏꯗ꯭ꯔ ꯐꯥꯎꯕꯁꯨ ꯕꯦꯡꯛ ꯈꯔꯗꯗꯤ ꯂꯨꯄꯥ 10 ꯆꯠꯄꯤ ꯀꯣꯏꯟꯁꯦ डिपोजिट तौबद लौदब बेंकसु लैरेब मणिपुरदा मसी याम लाइबक थीबनी आइना यादब थबकने मोय तौरिसिजु अदर मसी मसु असुमाइना बेंक तकिसु प्रजाना सी सर्कुलेट तौब सिनरक्तबगी मतांगसिदा मसी मतेंग पांगजनबदौना तौबसी मसी लाली मसी एवॉइड तौबम थोएना आई थमजगे ओके बरोने सम सम नरकांदा स्वाइदा दुकान की करी वफम लाकपा कादा दुकानदारुना पोट लेगेन लाकपा कस्टमर दुदा लुपा 10 चपी लौरोय हाइबसिसु बरोमदा हाइरदि आइनि मतुंगिना दंदे फनगाय ओय हाइबनि अदुगा बैंक कुंबा बैंक की मरमदा फजना हेंदोंना थोइदोंना खंगाबा बैंक अबदा बैंक की ममिंगदि ओजा राकेश पंदी पनबिदरे 10 रुपीस कोइन से थमजनबा कांदा लौ यादि हाइबसिमा मदवाइदुमा ख्वाइदगी लाइबक थीबा तानकंगनि हाइजब ताय अदुगा मरोइना कोइन सिंग से इंडिविजुअली सर्कुलेशन सिंग से तौथोक्तना फाबगा थमगिबगी मरममसु ओरमबे याय हाइबनि अदुगा करिम कांदा बैंक सिंग दसु मस्वाइगी करी है कोइन की स्टॉक से सम सम नारे कांदे इगोट वाटपा बैंक तेसु चाइ थोरक्तबे फिबम दे दुम याव माले मणिपुर थेंगरे से ngasi ngarang ta nate कोइन की scarcity हाइरगदी अदुगा yes लुपा 10 चनति हाइबगी फिबम सिमदी मस्वाइ सिंग से अथॉरिटी ना कंसर्न अथॉरिटी ना याम थुना थबक लोखपिबा चुंगनी so that ipang pangjabay samjam customer sing suffer tawdana ba Chabungbam Lilabanta aduga oja Rakesh aduga Phulchand ngasi impact news issue dur lakpiba aduga ngasi gi Agenda Manipur se mapung phan bibgi tamati lochalakpudi kai komnejeriba guest oh mokpo amukana thagachari ngasi gi damak thati impact news gi Agenda Manipur matang solution jana tanjai role adu blandam se tholiba thawdu wathu kya gi marik chumba report ke damak impact news miyang ta aduna lebyo